Meeoi Lakh Lakh na Khujing Oiraga Chatkhiba Cocomi gi Manipur Kanba Khongchat Mai Pakna Loisinkhre Manipur gi APUNBA SHAKTAM HIRAM AMATTADA THUGAIBA YAROI HAIBA YAONA TONGAN-TONGANBA WAREP NIPAN LOUKHRE Coordinating Committee on Manipur Integrity Cocomi na sinduna Chatkhiba ngasigi Khongchat adu Ayuki pung mapan tawa duwaidagi thangmaibanda leiba thau groundagi khongsan ba hoki Cocomi gi maru oiba thau puba sing amadi tongan-tonganba CSO gi luchingba singna mangzil thaduna Chatkhiba Khongchat aduda Kaisamthong Assembly Constituency gi MLA Sapam Nishikan Wangkhai AC gi MLA Thangjam Arun Kumar su sarugyaki Loinana tongan-tonganba imalo Mahiri Singh Transgender ki Community Nursing Institute ki Mahiri Singh Mitei Pangal amadi Kabui Furuk ki Meeoi Singh Bazar Community ki Miyam Film Forum Manipur gi Thomi Singh amadi street asigi tongan-tonganba mafamdagi lakpa miyam su khongchat aduda sarugyaki Miyam gi khongchat adu thau ground dagi thoraklaga khuyathong nagamapal amadi BT road ta laktuna kanglagi nongsup thangba hojangdagi awang pangna chalaga North AOC rom ta lakhi madudagi mamang pangna muk minutong maikai da chalaba matung Imphal Turel gi Torvanda haijinduna Khumal Lampak Sports Complex sa khongchat adugi panthungpham oike Khongchat aduda miyamna Manipur gi yelhomi muthanaba India gi thausil khudakta lepkadabani India gi kanglo furup naiba thong yaningde Narco terrorism maru phuktatlasi mapandagi landarakliba narco terrorist sing tanthokadabani NRC chananaba athubada thorang paikhalu amadi lan loidriba phauba combing operation toba yaroi haiba slogan kaya marum miyamna amatu oina lauminakhe Rally lakhiba lambida miyamgi kholauna pumnil ninki Manipur gi APUNBA SHAKTAM kannanabagi damak chatkhiba khongchat adu mapum fananaba miyamna nongmagi sintha lepnaki Khairamban kaithel yauna tongan-tonganba mafamda leiba kaithel sing thong hangnakide lambida mi chatpagi chang mahausadagi yamna nemki Imphal manungda transport service tawbagi chang aduki matik nemki khongchat aduna Khumal Lampak Sports Complex ta yoraba matung mafam aduda miyamgi oiba mifam ama su pangthoktuna tongan-tonganba warep nipan loki WAREP sing adudi Manipur gi APUNBA SHAKTAM HIRAM AMATTADA THUGAIBA YAROI Manipur gi yelhomi muthatnanaba tawriba India gi thausil khudakta lepkadabani India gi kanglu furup naiba thausil khudakta lepkadabani mapandagi changlakpa illegal immigrants sing amadi chinkuki narco terrorist lamdam asidagi lauthokhigadabani chinkuki narco terrorist singa su tawnabiyawi illegal immigrants sing Tanthokhinaba Manipur da NRC khudakta chana hananaba center amadi street lengak anina thabak laukhatkadabani Lan loisindriba phauba khulngakba singdagi khulai laukhatpa amadi combing operation toba yaroi miyamgi mihut oina leiriba MLA minister singna mating leina Manipur kannanaba thauna fana chongthokadabani haiba sing asini khongchat aduda sarugyakhiba Wangkhai AC gi MLA Thangjam Arun Kumar yauna Meeoi kyana tongan-tonganba wafam kayamarom phongdoknarakhi Congress entirely ai wakhalon chachaba khongchat ne haitare se laiba hojiki laiba Manipur gi issue sida ngasi gi sum khongchat se am darkar laibra khala isana yaujabani kanamtana ingonda force toba kanamtana ingonda haiba leite ai isana as a citizen of Manipur as a citizen of India ai yaujabani kanamtaga mari lende Sahi magatha mahena handalaba ngasigi lengaksina koi narco terrorist singsina chatharak pahogiba adugumba mege tang ahum 2023 dagi chatharak pajo ji pawda karigumba amta lengak lokhat perakta basibu pedba phungdoktana ngasi miyang gi APUNBA kholauna India government gi lakong amadi parliament ta hujigi ji mifam phami basi masi yaunana ba Manipur kannana ba adugumba akoi APUNBA gi khongchat amni